Hello everyone, welcome back to my channel. हाँ ने पम्मी उतार के दिया एक introduce करके आई की मिंग कविता आई की निदगी ने नंबोल का मुंबई ने इतुका आई के husband ने सिक्किम देगी अदुका आई सेलर पता ही हम सुरक्षित तरीके को हंदा मधुना आई के channel से दा नौना इंबिरक पगी दा मक्ता थागा चरी अदुका खुरुम जरी कुजु जांगु है नमस्ते कुजु जांगु से किपागी के नोनी को लेंग्वेज ने को बुटिया लैंग्वेज दा अदुना नहानगैदि अइना आइगे चैनलसिदा कइनो ओइना थागतपनिको डे टू डे लाइफ के वीडियो थागतपनि अदुगा ममांगी कइनोदसु ब्लॉगदसु अइना टिमी चटपगी ब्लॉग अमा सेमनिको कइनोदा इमाबोय मिम चटपगी अइना करि करि पोरके कमाइन तौगे अदु मयामदा अइना येंहनगेना हाइगिबदो अदु ngaraang nahandagi numit mari mangani sure koido thawak yam chinba haitare manipurdagi aigi manabi la me tuga family ti moi koi bala me baduna ido hadi video nammaga leithopodo kaino haitarti manabi gaiga egado kana tawdo hadi fazana enjoy tawdo ngamdo mandre duge ina video do namdre ko aduna koi myam pulle koi chalure duga moi ge hangre ko jepude do khangawduna la makanda mo hangi do igoda nuai tabu phawi ko aduna hadi emotional oba phawi moi la hangi do aduga आई वीडियो से ngasi kena tawre ko ina kari kari yin han gi khot hai gi to kai na da nungdang ri ko ina je video na mi se du kai thabak jin mani na ai ngamroi du na mathang gi video do ni halage aduga ngasi gi video se aina keno haidi nahan ge ina monastery chat gi blog to aduda akoi ta to na mane ngon hangak pai tare haidi rimbuchi akoi se haibodo rimbuchi se kamain tawraga khan ge degi ma se खंबगी प्रोसेस से कमाइन तौगे ना इगोन हंगप हाइतारे अदुगिदो आई पाखुम पीगे ना तौबनिगो ngasi gi video sida ado chehi om sudre se lerpa aduna hai monastery si gumpa hai pasida ko ado monastery da chala kanda monk mem lai khoramba aduga monk si se lama hai ko lama mem lai khoramba na traga na yum da lai khoramba su mem la bada ai thingna be experience kai do ai mem do ni yin hanni ko aduna rimbuchi khanbagi process se kamain tauge har kanda rimbuchi se oining mi mana oibe yade ba rimbuchi se haide hajo de lai ba rimbuchi se na han ge ne video de han do nepal de gi rimbuchi mi lak pado adu gi rimbuchi se na la e ko se blessing pyramid na chane adu blessing pyramid du ma do han gre adu ma se han oire ko hojik se adu kai gumba masana han ji yam oire du ma gi haidi sibagi matam se yaure haise masana khangjai haibo ko aduna masana sibagi matam se khangja taragadi माना मासे मथमुकी मपोक्ता कराइदे पोलक्तोइनो नत्रगना करम्ब इमुंगदा पोक्तोइनो हाइदि करम्ब मतमदा पोलकनी डेट सिगै हाइना मसाने इरकादा लोइन थमबिन हाइबो अदुगा इरगा थममसे कराइदे थममगे हाइतारदि खोइगी मोनास्ट्री दा लाई खरम्ब चतप कांदने मोइना कनो rimbuchi सिना टुपी अमा उपेबा टुपी से मखुद नामा पाइराकादा नामा मना मोइ केनो तो मला पाइरगनी खंगदि नत्रगना लाइक पाइरगनी खंगदि दुमाइना पाइबा लाइक से अदुगा टुपी से मखुना पाइरे से कइनो हाइतारगदि टुपी से मान हेक पाइबसे थादोखिबदने टुपी से पाइरगा चखिनि हाइबको अदो अहा मलापदे सु खंगमदि को कइनो द हाइदि सुमाइन तौबबु लइबरा आइने खल्लेबा अदो हजकान्दी मी गइसिने गोदा ए सुमाइन तौबनि हाइदि उनिंग मिन उpa यादे हाइदि rimbuchi तंगी अदुमाइना स्पेशल ओइना दुमाइन तौबनि हैना हाइबदि गे हुजि खराबदि ज्ञान तारेको अदो हजिकी टुपी माना पाइखिनि हाइबो टुपीदो अदुदुगी मनुंगदा इरकाना थममि हाइको माना हाइदि करम करी लमदा पोलक्तोइनो अदगी करम्बा फैमिली दा पोक्तोइनो अदगी डेट ना कया पुंग ना कया अदु माना इरगा थममि हाइको अदुगा इरगा थममि बचे से हाइदि चे से होइना rimbuchi se कनो तौरकांदा मासे सिरकांदा लैखिद्रबा कांदा खक्तंग मागे कनो दो हांगदो काना खंगदुनि हाइबको मासे लैरमबसे aduna hojikti google da chulo nyawani na dum yam dum thira kan da yeng su dum khangani ko aduga akoina video yeng kan su arunachal rom da adagi tibet da adagi sai area na ko do itar ga su rimbuchi ne na haidi chehi keno gumba suba manga gumba suba taru gumba suba tare gumba suba se asu gumba se myam uiba aduga rimbuchi sina mana poglak pakan da ni ko mana pu imung se da ne ko हाइदि मामा नत्रगना मागी पोइबा मपासे मोइनी गी मनुंगदने अमा नत्रग अमदिनी को अदुम गन्ना दुम सी हाइबा
ꯁꯤ ꯍꯥꯏꯗꯤ ꯑꯗꯨꯝ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯑꯗꯨꯝ ꯂꯥꯛꯑꯦ ꯍꯥꯏꯀꯣ ꯁꯤꯁꯦ ꯍꯥꯏꯗꯤ ꯃꯥ ꯄꯣꯛꯏꯕ ꯃꯃꯥꯗꯣ ꯅꯠꯇ꯭ꯔꯒꯅ ꯃꯄꯥꯗꯣ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯍꯥꯟꯅ ꯑꯗꯨꯝ ꯁꯤꯌꯦꯅ ꯍꯥꯏꯕ ꯍꯥꯏꯗꯤ ꯂꯩꯈꯤꯗꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯅ ꯑꯗꯨꯝ ꯍꯥꯏꯕ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯃꯥꯅ ꯄꯣꯛꯂꯛꯄ ꯀꯥꯟꯗꯨꯗꯒꯤ ꯔꯤꯝꯕꯨꯆꯤꯁꯤꯅ ꯄꯣꯛꯂꯛꯄ ꯀꯥꯟꯗꯨꯗꯒꯤ ꯂꯥꯃꯥ ꯃꯌꯥꯝꯁꯤꯅ ꯍꯥꯏꯗꯤ ꯕꯨꯙꯤꯁꯀꯤ ꯃꯑꯣꯡ ꯃꯌꯥꯝꯗꯣ ꯑꯗꯨꯅ ꯍꯥꯏꯗꯤ ꯁꯦꯟꯅꯔꯀꯥꯟꯗ ꯃꯥꯒꯤ ꯁꯦꯕꯥ ꯇꯧꯔꯀꯥꯟꯗ ꯃꯥꯅ ꯇꯝꯒꯗꯧꯕ ꯑꯗꯒꯤ ꯀꯩꯀꯩ ꯃꯌꯥꯝꯗꯣ ꯃꯥꯅ ꯂꯣꯏꯅ ꯇꯝꯃꯦꯕ ꯑꯗꯨꯗꯨꯒ ꯃꯥꯅ ꯑꯃꯨꯛ ꯆꯥꯎꯔꯛꯑꯀꯥꯟꯗ ꯍꯥꯏꯗꯤ ꯃꯥꯅ ꯆꯥꯎꯔꯛꯄ ꯍꯥꯏꯁꯦ ꯃꯥꯗꯤ ꯍꯥꯟꯅꯒꯤ ꯃꯃꯥꯡꯒꯤ ꯆꯍꯤꯒꯤ ꯀꯩꯅꯣꯗꯣ ꯃꯃꯥꯡꯒꯤ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯃꯌꯥꯝꯗꯣ ꯃꯉꯣꯟꯗ ꯅꯤꯡꯁꯤꯡꯉꯦꯅ ꯍꯥꯏꯀꯣ ꯑꯗꯨꯅ ꯑꯗꯨ ꯃꯥꯅ ꯆꯥꯎꯔꯛꯑꯀꯥꯟꯗ ꯃꯊꯪ ꯑꯃꯨꯛ ꯃꯥꯅ ꯂꯩꯇ꯭ꯔꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯄ꯭ꯔꯣꯁꯦꯁꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏꯀꯣ ꯑꯗꯨꯅ ꯑꯣꯏꯅꯤꯡꯕ ꯃꯤꯅ ꯑꯣꯏꯕ ꯌꯥꯗꯦ ꯍꯥꯏꯀꯣ ꯔꯤꯡꯕꯨꯆꯤꯁꯦ ꯑꯗꯨꯒ ꯀꯩꯅꯣꯗꯣ ꯕꯨꯙꯤꯁꯀꯤ ꯃꯣꯡꯀꯨꯝꯕꯗꯣ ꯑꯗꯨꯗꯤ ꯁꯤꯗ ꯀꯩꯅꯣ ꯇꯧꯋꯦꯀꯣ ꯍꯥꯏꯗꯤ ꯊꯑꯣꯏꯒꯤ ꯇꯝꯕ ꯆꯠꯂꯦꯕ ꯀꯩꯒꯤꯅꯣꯗ ꯍꯥꯏꯗꯤ ꯑꯩꯒꯤ ꯐꯦꯃꯤꯂꯤꯁꯤꯗ ꯑꯩꯒꯤ ꯍꯁꯕꯦꯟꯒꯤ ꯑꯣꯏꯅ ꯀꯩꯅꯣꯁꯤ ꯂꯩꯔꯦ ꯈꯜꯂꯁꯦꯕ ꯃꯅꯥꯎ ꯅꯨꯄꯥ ꯑꯃ ꯂꯩꯔꯦ ꯈꯜꯂꯁꯦꯕꯀꯣ ꯑꯩꯒꯤ ꯏꯅꯥꯎ ꯅꯨꯄꯥ ꯑꯃ ꯑꯗꯣ ꯃꯥꯅ ꯍꯣꯏ ꯃꯥꯁꯦ ꯂꯥꯏꯔꯤꯛ ꯇꯝꯅꯤꯡꯉꯦ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯇꯝꯅꯔꯤ ꯁꯨꯃꯥꯏꯅ ꯃꯥ ꯇꯝꯕꯁꯨ ꯌꯥꯔꯦꯕ ꯅꯠꯇ꯭ꯔꯒꯅ ꯃꯥꯁꯤꯅ ꯀꯩꯅꯣ ꯕꯨꯙꯤꯁꯀꯤ ꯃꯣꯡꯁꯦ ꯃꯥ ꯑꯣꯏꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯒꯗꯤ ꯇꯣꯉꯥꯟꯅ ꯃꯣꯏꯒꯤ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯂꯩꯌꯦꯕꯀꯣ ꯍꯥꯏꯗꯤ ꯁꯤꯗ ꯍꯥꯏꯔꯀꯥꯟda ꯁꯤꯀꯤꯝꯗ ꯍꯥꯏꯔꯀꯥꯟda ꯔꯨꯝꯇꯦꯛ ꯃꯣꯅꯦꯁꯇ꯭ꯔꯤ ꯑꯃ ꯂꯩꯌꯦꯀꯣ ꯔꯨꯝꯇꯦꯛꯇ ꯑꯗꯨꯗ ꯃꯣꯏ ꯇꯝꯃꯦꯀꯣ ꯑꯗꯨꯗ ꯆꯠꯂꯀꯥꯟꯗ ꯃꯣꯏꯒꯤ ꯀꯩꯅꯣꯁꯦ ꯍꯥꯏꯗꯤ ꯃꯣꯡ ꯑꯃ ꯑꯣꯏꯕꯗ ꯀꯩꯀꯩ ꯇꯧꯒꯦ ꯀꯩꯀꯩ ꯂꯥꯏꯔꯤꯛ ꯄꯥꯗꯣꯏꯅꯣ ꯀꯩꯗꯧꯗꯣꯏꯅꯣ ꯍꯥꯏꯁꯦ ꯃꯣꯏ ꯑꯥꯗ ꯆꯠꯂꯒ ꯂꯣꯏ ꯇꯝꯃꯦꯀꯣ ꯑꯗꯨꯅ ꯑꯉꯥꯡ ꯃꯆꯥ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯆꯍꯤ 3 ꯁꯨꯔꯛꯄ 4 ꯁꯨꯔꯛꯄ 5 ꯁꯨꯔꯛꯄ ꯑꯗꯨꯃꯥꯏꯅꯗꯒꯤ ꯍꯧꯅ ꯇꯝꯃꯀꯥꯟꯗ ꯃꯤꯈꯩꯁꯦ ꯃꯌꯥꯝ ꯂꯩꯀꯣ ꯑꯗꯣ ꯃꯣꯅꯦꯁꯇ꯭ꯔꯤꯗ ꯑꯗꯨꯅ ꯔꯤꯝꯕꯨꯆꯤꯗꯤ ꯑꯣꯏꯅꯤꯡꯕ ꯃꯤꯅ ꯑꯣꯏꯕ ꯌꯥꯗꯦ ꯑꯗꯨꯒ ꯃꯣꯡꯗꯤ ꯑꯣꯏꯅꯤꯡꯕ ꯃꯤꯅ ꯑꯣꯏꯕ ꯌꯥꯏꯀꯣ ꯍꯥꯏꯗꯤ ꯏꯁꯥꯅꯕꯨ ꯄꯥꯝꯖ ꯇꯥꯔꯒꯗꯤ ꯁ꯭ꯋꯥꯏꯗꯒꯤ ꯅꯠꯇ ꯇꯥꯔꯒꯁꯨ ꯕꯨꯙꯤꯁ ꯅꯠꯇ ꯇꯥꯔꯒꯁꯨ ꯍꯥꯏꯗꯤ ꯃꯄꯥꯟꯂꯣꯝꯗꯒꯤ ꯂꯥꯛꯄ ꯑꯣꯏꯒꯦꯔꯥ ꯑꯇꯣꯞꯄ ꯔꯤꯂꯤꯖꯟꯗꯒꯤ ꯂꯥꯛꯄ ꯑꯣꯏꯒꯦꯔꯥ ꯑꯇꯣꯞꯄ ꯂꯝ ꯑꯃꯗꯒꯤ ꯍꯦꯛꯇ ꯂꯥꯛꯄ ꯑꯣꯏꯒꯦꯔꯥ ꯃꯁꯥꯅ ꯇꯝꯃꯀꯥꯟꯗ ꯄꯥꯝꯖꯕꯗꯣ ꯃꯁꯥꯅ ꯍꯥꯏꯗꯤ ꯕꯨꯙꯤꯖꯝꯗ ꯃꯥꯅ ꯀꯩꯅꯣ ꯇꯧꯅꯤꯡꯕꯗꯣ ꯇꯝꯅꯤꯡꯕꯗꯣ ꯃꯥꯅ ꯇꯝꯕ ꯌꯥꯏꯕ ꯑꯗꯨꯒ ꯃꯣꯡ ꯑꯣꯏꯔꯒ ꯃꯤ ꯃꯌꯥꯝ ꯂꯩꯕ ꯌꯥꯏꯀꯣ ꯑꯗꯨꯅ ꯅꯨꯄꯤꯗꯁꯨ ꯃꯌꯥꯝ ꯂꯩꯀꯣ ꯁ꯭ꯋꯥꯏꯗ ꯅꯨꯄꯤꯗꯁꯨ ꯍꯥꯏꯗꯤ ꯅꯨꯄꯤꯒꯤ ꯑꯣꯏꯅ ꯇꯣꯉꯥꯟꯅ ꯂꯩꯀꯣ ꯃꯤꯈꯩꯁꯦ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯀꯩꯅꯣ ꯇꯧꯔꯁꯦ ꯂꯣꯏꯁꯤꯜꯂꯁꯤ ꯑꯩ ꯌꯥꯝꯅ ꯚꯤꯗꯤꯑꯣ ꯁꯥꯡꯅ ꯅꯝꯕꯒꯤ ꯀꯩꯅꯣ ꯂꯩꯇꯦꯀꯣ ꯍꯥꯏꯗꯤ ꯃꯇꯝꯁꯨ ꯂꯩꯇ꯭ꯔꯦ ꯅꯨꯡꯗꯥꯡꯁꯨ ꯑꯣꯏꯔꯦ ꯑꯗꯨꯒ ꯑꯩꯁꯨ ꯊꯕꯛ ꯌꯥꯝ ꯆꯤꯟꯕꯅꯤꯅ ꯅꯝꯕꯁꯨ ꯁꯪꯗ꯭ꯔꯦꯀꯣ ꯑꯗꯨꯅ ꯃꯊꯪꯗ ꯑꯩ ꯀꯩꯅꯣ ꯆꯠꯀꯅꯤ ꯔꯥꯕꯪꯂꯥꯗ ꯔꯥꯕꯪꯂꯥ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯃꯆꯦꯒꯤ ꯃꯌꯨꯝꯗꯀꯣ ꯅꯨꯃꯤꯠ 15ꯅꯤꯃꯨꯛ ꯂꯩꯔꯛꯀꯗꯧ ꯃꯥꯜꯂꯦ ꯀꯩꯒꯤꯅꯣꯗ ꯑꯩꯒꯤ ꯏꯆꯦꯒꯤ ꯃꯅꯦꯝꯄꯣꯛꯇꯣ ꯃꯥ ꯀꯩꯅꯣ ꯇꯧꯋꯦꯕ ꯅꯥꯔꯤꯕ ꯑꯗꯨꯅ ꯃꯣꯏ ꯆꯦꯟꯅꯥꯏꯗ ꯂꯥꯏꯌꯦꯡꯕ ꯆꯠꯇꯣꯔꯤꯕ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯩꯍꯧꯕꯗꯣ ꯑꯗꯨꯒꯤ ꯂꯩꯃꯤꯟꯅꯅꯕ ꯃꯤ ꯂꯩꯇꯦꯅ ꯏꯃꯥꯒ ꯑꯩꯈꯣꯏꯅꯤ ꯆꯠꯇꯣꯔꯤꯀꯣ ꯍꯌꯦꯡ ꯍꯥꯡꯆꯤꯠꯇꯣ ꯑꯗꯨꯅ ꯊꯕꯛ ꯆꯤꯟꯒꯗꯕ ꯃꯥꯜꯂꯦ ꯑꯗꯨꯅ ꯑꯩ ꯆꯠꯇꯥꯔꯒꯗꯤ ꯔꯥꯕꯪꯂꯥꯗꯁꯨ ꯀꯩꯅꯣ ꯂꯩꯀꯣ ꯕꯨꯙ ꯄꯥꯔꯛ ꯀꯩꯅꯣ ꯌꯥꯝ ꯆꯥꯎꯕ ꯀꯩꯅꯣ ꯂꯩꯀꯣ ꯇꯨꯔꯤꯁ ꯁ꯭ꯄꯣꯠ ꯑꯃ ꯂꯩꯌꯦꯕ ꯑꯗꯨ ꯑꯩꯅ ꯁꯪꯕ ꯇꯥꯔꯒꯗꯤ ꯑꯉꯥꯡꯒꯤ ꯁꯨꯇꯤꯒꯨꯝꯕ ꯂꯩ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯀꯣꯏꯊꯣꯛꯑꯀꯥꯟꯗ ꯃꯌꯥꯝꯗꯁꯨ ꯌꯦꯡꯍꯜꯂꯛꯀꯦ ꯑꯗꯨꯒ ꯌꯦꯡꯕ ꯅꯨꯡꯉꯥꯏ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜꯗꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯝꯃꯣ ꯑꯗꯨꯒ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯦ ꯑꯗꯨꯒ ꯍꯥꯟꯅ ꯑꯩꯉꯣꯟꯗ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯛꯄ ꯃꯤꯈꯩꯁꯨ ꯑꯗꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉꯒ ꯂꯥꯏꯛ ꯇꯧꯕꯤꯔꯛꯄ ꯃꯤꯈꯩꯁꯨ ꯃꯌꯥꯝꯁꯨ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯁ꯭ꯄꯦꯁꯦꯜꯂꯤ ꯁꯣꯔꯣꯛ ꯃꯄꯥꯟꯗ ꯂꯩꯕꯅꯤꯀꯣ ꯌꯨꯝꯁꯦ ꯑꯗꯨꯅ ꯒꯥꯔꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯒꯤ ꯌꯥꯝ ꯂꯥꯡꯉꯤ ꯑꯗꯨꯅ ꯁ꯭ꯄꯦꯁꯦꯜꯂꯤ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯀꯩꯅꯣꯒꯤ ꯑꯣꯏꯅ ꯅꯝꯕꯅꯤꯀꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯃꯅꯤꯄꯨꯔꯗ ꯂꯩꯍꯧꯕꯗꯣ ꯑꯗꯨꯗꯨꯒꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯥꯁꯦ ꯁꯤꯗ ꯑꯃꯨꯛꯇ ꯂꯥꯛꯇ꯭ꯔꯤꯕ ꯑꯩꯒꯤ ꯃꯅꯥꯛꯇ ꯁꯤꯀꯤꯝꯗ ꯑꯃꯨꯛꯇ ꯂꯥꯛꯇ꯭ꯔꯤꯕ ꯑꯩꯈꯣꯏ ꯃꯥꯁꯦ ꯍꯥꯏꯗꯤ ꯊꯕꯛꯁꯨ ꯂꯣꯏ ꯆꯤꯟꯅꯕꯅꯤꯅ ꯏꯕꯣꯛ ꯄꯨꯄꯨ ꯂꯩꯕꯅꯤꯅ ꯑꯍꯜ ꯂꯃꯟ ꯂꯩꯕꯅꯤꯅ ꯁꯦꯟꯅꯗꯕ ꯌꯦꯡꯁꯤꯟꯗꯕ ꯌꯥꯗꯕꯒꯤ ꯑꯩꯈꯣꯏ ꯃꯥꯗꯣ ꯊꯕꯛ ꯆꯤꯟꯕꯒꯤ ꯁꯤꯗ ꯂꯥꯛꯑꯝꯗ꯭ꯔꯤꯀꯣ ꯑꯗꯨꯅ ꯑꯩꯗꯣ ꯀꯃꯥꯏꯅ ꯂꯩꯒꯦ ꯍꯥꯏꯗꯤ ꯁꯤꯗ ꯂꯩꯕꯁꯦ ꯑꯩꯒꯤ ꯐꯦꯃꯤꯂꯤꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯗꯣ ꯑꯩꯅ ꯃꯉꯣꯟꯗ ꯌꯦꯡꯍꯟꯅꯤꯡꯕꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯅ ꯊꯥꯒꯠꯄ ꯍꯧꯈꯤꯕꯅꯤꯀꯣ ꯑꯗꯨꯅ ꯍꯣꯏ ꯃꯤ ꯈꯔꯁꯨ ꯑꯩꯉꯣꯟꯗ ꯌꯦꯡꯕ ꯅꯨꯡꯉꯥꯏ ꯈꯣꯠꯂꯦꯅ ꯍꯥꯏꯕꯤꯔꯛꯄ ꯃꯤ ꯃꯌꯥꯝꯁꯨ ꯌꯥꯎꯏ ꯑꯗꯨꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏ ꯇꯥꯔꯒꯗꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯤꯀꯣ ꯑꯗꯨꯅ ꯕꯥꯏ ꯃꯌꯥꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯦ